Kukising pire cheng oina hangani haibasi naga furuf ki lengdraba pandamni chingdin liu panmai mamang tha me taraga humdoida kuki militant singna fajin kiba naga micham taruki saru polang phangriba phawba hanba leitena khongjang changsin khigani kuki militant singna chak pire chak oina hangani cheng pire cheng hangani haibasi naga furuf ki lengdraba pandamni haina rongmai naga lufo Manipur state ki president chingdin liu panmai na phongdurakli Kangpokpi district ki new Kaithalmanbi police station gi manung chanba Charoi Pandongba Rongmai Khulgi Khunja singna loktagi lauba ising pipe yaraktabadagi yengsinba chatpada ngarang kuki militant singna hatkraba Charoi Pandongba part 1 dagi chunjanglun panmegi thawai yaudaba hachang asi ngasi rims ki moktagi lauba lakpada mathaki wafam asi chingdin liu panmaina pamgisinda phongdokhibani Masing yamlaba naga furuf ki miyoi singna rims ki moktagi thawai yaudaba chunjanglun panmegi hachang lauraba matung aroiba mathau mangam pangthongnaba mahaki pongnafam lamdam Charoi Pandongbada Puki, Chingdin liu panmai na makha charduna lamdam asida lairiba yalomi singda kuki militant singna tawningbada tawduna lakliba asida aikhoina yengduna lairabadi nongmadi lamdam asidagi yalomi sing mutkiba yana laire kuki singna chatharakpa tongan-tonganba lalong kaya thengnanaba aikoi sem saduna leiba mathau tai afaba makhalgi khusukhulai leijadaba yalomi singna utuk watu paiduna kuki singbu lam thengnaba matam yaure Assam Rifles na phongna sawgaliba khulai matik chana paiba kuki singna chathok chasin tawriba border area sing thengjinba matam oire loinana kuki militant singna fajinduna thamliba naga furuf ki miyoi sing athuba matamda thadoraktrabadi makhoi gi mathakta akanba khongjang changsilagani fajiliba miyoi singi masa phangba ngamdrabasu makhoi gi saru polang sing phawwa sinnaba ngamdaba tarabadi cheng piraklabadi cheng chingani haiba piraklabadi cheng piba haibasi naga singi lengdraba pandamni masi khangna kuki singna thabak tawba fai hainasu chingdin liu panmai na makha tana phongdoragli amaromda naga furuf ki miyam na ngasi rims mok chalak tuna laikhidraba chungjanglun panmai yangkhai gani pan gi hakchang loba lakpa adu sarugya khiba nungba kendri MLA dingang nunggang maina community marakta yengthina bana karigumba kanaba amata purakpa ngamloi haiba wafam thambaga loinana hingsa gi wakhalon thadokduna ingtapa Manipur ama puraknaba puna thabak tawminna ba Tiliba miyam da apel tawki mahangna makha tarduna ikhoina puari hangana yengbada khangba ngami madudi hingsa gi thawong sing chathaba amadi community marakta khuthongna bana awaba amadi mangjaba natana karisu leikhide maram asina ikhoina hingsa gi thawong chathabagi mahut peace amadi reconciliation da mai onsilasi lo chatnaba lamni mara leiba miyoi sing soidana maki nongmadi logi makha da chairak phanglakhigani ikhoina democracy institution amadi legal process ta thajaba thamsi hainasu dinganglung gangmaina phongdoki ngasi rims ki mo complex ta pangthokiba leikhidraba chungjanglung panmaida leikatuna aroi bekai khumnaba utpagi thorom aduda tongan ba community kayagi miyoi singsu sarugyakhi furuk ki mathakta mihat mipun chatharakliba siga chumba wal phangri phawba tumina leithokloi ansam Kuki narco terrorist singna naga furuk ki mathakta hanjin mihat mipun chathariba sigi achumba wal phangriba phawba tumina khak leithokloi chapchana thengnagani haina All Naga Student Association Manipur Ansamgi former president Isak Peterna phongdokhrei wafam asi ngarang ayuk Kangpokpi district ki manung chanba new Kaithalmanbi police station na konba prongningrong amadi kondaijang anigi lonaba umang amada khulai matik chana paiba kuki terrorist singna hatok pikhraba chunjanglung pamai yangkhai ga target ki asi bhakchang postmortem tawnaba rims ki miral sangda purakpada mahana phongdokhibani chunjanglung pamai bu minung silaitana hatok lamba adugi matangda Isak Peterna hai thaudo asi kamdauna thokhibano haibasi pumnamakna khangnaraba wafamni asigumba mihat asi ngasina ahanba nate Tamenglong district ki tongan-tonganba mafamda khundariba Jalianrong singda tatana thokliba thaudok amani mamangda micham taruk mafam khangdana mangkhiba duda state amadi central lengana karigi tumina leisilibano kuki narco terrorist singna mi amagi punsi asi karisu leitana khanduna chatharakliba thabak thawong sing asigi achumba wal phangriba phawba naga furuk khudingmakna apunba lingjel ama sagatuna thengnamina bachangi masida natana laibak thiba thaudok aduda laikhidraba chungjanglung panmaigi imung manunggi awabadasu naga furuk khudingmakna saruk yari haina mahangna phongdokhi tangkhai tathoklaba detonator amadi gun powder lauthoklaba hand grenade piece humpu yonba lakpa nupi ahum police na fare nan Manipuri amana famba yotek thangtek khomjilaga pairaga thamba dukan amada kg kunlom lumba tangkhai tathoklaba detonator amadi gun powder lauthoklaba hand grenade piece humpu yonba lakpa nupi ahum fare hairi polam sing adu mayang Imphal to Imphal chenba diesel auto registration number MN07117 da puduna lakpada
Singzamai Police Station gi commando unit amana fabani hari faraba miyoising asi mayang Imphal Police Station gi manung chanba irong mayai lekai degini hari Singzamai Police ki team amana Singzamai Furamakongda leiba yotek thangtek khomlaga thamba amadi yonbagi thabak toriba dukan aduda laktuna makha tana akuppa marol gi damak thijin humjinbagi thabak chathakre police ki maike digi mafam aduda forensic science ki miyoi sing yauna thijin humjin ki loinana polam sing amadi faraba miyoi sing asi police station da puduna makha tana wahang pahong chathakre haidi hojik faubagi oina chap chaba pau phangma ngamdri faraba nupi ahum adudi Hajara Baby humpu evem kuntragani pan amadi imem yangkai kawi haidi Sardar Rajya Sabha ki uncontested miref oire thas ki taraga mathoi da mikhal mai pak pagi certificate khusinaragani thas ki taraga nipanda pangthokadoriba Rajya Sabha mikhal gi asida BJP state president oribi Sardar Devi lamba yaudaba miref oire official oina mikhal mai pak le haina lauthokadaba da ngaire ngarang chingmairong da leiba Manipur Legislative Assembly da Sardar Devi gi miref oina ba nomination paper ahum pisinduna nomination file taukhibani ngasi ayuk pung 12 tabada scrutiny pangthoki Sardar Devi na nomination paper form ahum pisin khiba adu scrutiny ngasi taukhiba duda reject amata yaukhide uncontested oirabani na thas gi taraga nipal da mikhal pangthokadaba adu pangthoklaroi vote kare haina lauthokpaga loinana vote kabagi certificate su khusinaragani haidi Numit kunga tare ni faziluraba kuki taraga mari thadorakre ekhoina naga singdagi achauba para ama tamle makhoida extraordinary special amadi unique oiba gunsing cheli paungtin kai chongloi mioi begi minungsi amadi international law bo ikai khumnaduna kuki taraga mari thadokpani UNC mamang tha me taraga humdoi dagi fajinduna thamlakiba kuki mioi taraga mari mioi begi minungsi yenglaga ngasi nungthupung ahunga me kunthraga taruk tabada senapati district headquarter da khusinnarakre kuki mioi taraga mari adu senapati district ki civil society organization singna tafo kuki village ki chief ta tek takai dina khusinnarakibani makhoi taraga mari mak ana ayek amata yawhandana masamau fana khusinnarakpani ngasi thadorakraba kuki taraga mari adudi thangtinlen chongloi paungtin kai chongloi lunsai chongloi sengau lun chongloi senminhau chongloi paugaulang chongloi hauminlun kipgen lamgaulen kipgen thanglen mang chongloi amasung thangminlen chongloi ni makhoi bu khusinnarakpa aduda senapati police central armed police force CRPF ki personal sing Assam Rifles amasung district administration ge official sing saruk yakhi makhoi taraga mari tek takai dina thadorakpa matung fajinba duda yauruba pautin kai chongloina ukrul times ta phongdorakpada makhoi taraga mari haukiba numit kunga taret ni asi naga village guard ki custody da lairakibani makhoina ekhoi butathi ta oina tawba leite ningthina loinabi makhoina lairingai manung firol kambal amadi darka leiba potlam khudingmak watana phanganki makhoi bu thaba ingkhang sizinaba tawhanba leite nongmada chara ani ningthina pijabaga loinana ayuk amasung nungthilda cha su pithai ngasidi ekhoina naga ichul inausingdagi fajaba amadi ningthiraba para ama tamsinba phangle naga sing extraordinary special amadi unique oiba gun sing cheli haibasi aikhoi chapchana khangma ngamle haina su paungtin kai chongloina phongduragli mahak masagi community da appeal tawraduna pautin kai chongloina hai aikhoi bu phajinuna thamlengai manungda makhoina utkiba minungsi adumangna ngasi manipura thokliba irang asida community khudingmangna khudam ama oiduna thabak tawba oiresanu aikhoi bu miyoibagi minungsi yenglaga condition amata yaudana thadorakhibani haina su mangna makha tarakli amaromda miyoibagi minungsi yenglaga amadi international law bu ikai khumnaraga phajinduna thamnarakhiba kuki miyoi taraga mari ngasi thadokpani haina United Naga Council UNC gi executive member amana phongdoragli UNC gi executive member asina phongdorakpagi matung ina Naga community di cultural value ngakpaga loinina war ethics ngakna chali international law singbu ikai khumnai amadi miyoi beging hakpu ngak seli haiba asi ngasi kuki taraga mari thadokpa asi mangna ulabani mafam khangdana lairiba Naga taru kadai dilai haiba thidokna ba akanba thabak lokhotkani haina Union Home Minister Amisana Nagaland gi chief minister Nephew Rio da thajaba pirakhiba amadi Meghalaya gi chief minister amadi tongan ba Christian organization singna thadorakpa taksilakpadagi kuki taraga mari adu thadokhinaba firef lawrakpani Manipur lenga ki maikai degi su mapam khangdana lairiba Naga taruk thibagi akan mathabak chathari haibagi thajaba pirakpasu lairabana firep asi lawbani haina sumhangna phongduragli amaramna Naga village guard na thadorok pacherol amada kuki militant singna fajin khiba Naga taruk karigumba hingliba oirabadi khudakta makhoibu Naga singda sinarakadabani aduga karigumba makhoibu hatkhiba oiragana asi bhagchang Saru Polang sing thinda batawduna sinarakadabani haina phongduragli
ꯂꯣꯏꯅꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯤꯝꯅ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯃꯤꯅꯝꯂꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯃꯗꯨꯗꯤ ꯅꯥꯒꯥ ꯇꯔꯨꯛ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯍꯛꯆꯥꯡ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯈꯪꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯁꯤꯑꯦꯝꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯃꯒꯨꯝ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯃꯄꯨꯡ ꯐꯥꯗꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏ MLAꯁꯤꯡ ꯑꯁꯤꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯏ꯫ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯈꯟꯗꯦ, ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯏ ꯍꯥꯏꯕꯁꯤ ꯐꯣꯡꯅ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯁꯣꯛꯅꯔꯝꯕ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯃꯨꯛ ꯆꯠꯊꯔꯛꯂꯤ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯊꯝꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯎꯠꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯊꯧꯁꯥꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯨꯝ ꯇꯧꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯗꯨꯅ ꯏꯆꯪ ꯊꯧꯅ ꯆꯪꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯧꯕ ꯉꯝꯗꯅ ꯑꯃꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨ ꯌꯥꯝꯅ ꯅꯛꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫